tear gas na bakapagi. Hojiksi ahenba rapid action force na amuk lakhiba loina miyam adu tanghaina honari. Oh, kapakan. Hojik lejari form ase Bishnupur district ki manung chana leriba BJP gi Bishnupur mandal leriba adum office tu gi hek mama mak tadane ngasi je pung ama makhairom tarakpa doida trong law bi thoki ba thodo dona maram oraga hariba Thinungei amadi thokong gi area singda khongjang loi singna lambi thatuna khonjang chaksilenge manungda koi masa khangda ba gari bolero amadi brana yauna gari ahumom da myo khara tongaga lakpadu khongjang loi singna chingnabdagi khamlaga honna ringai cherak tai tare nakan ani gi marakta chayetna ba ma thorokna maram oiraga madudagi ihausi haurom matungda myam khosauna raba myamna hariba bolero du mai thakibulena gari lakmina ba ma su mai thakre maduda tonglakpani haiba myo singa si Bishnupur police commando gi market gi rescue tonaba honabada yamna chauna munaba du thoki madugi matung ahenba security personnel sing central forces sing yauraga mafam maduda khudakta sport changkhala matung hariba gari singa du tonglakhiba myo singa du ashoingam yaudana rescue toki maduda su natana rescue to na bo hona matam da lambi da thalaga lairama ton ton mafam se lambi da thalaga lairamba khongjang loi singa si tangkhaina bi rescue to ko matam da tare hariba security personnel sing market gi tear gas amadi life round blank fire oina masing chingam dana ka ki aduga khongjang loi sing market gi so hariba rescue to bagi gari thor ko matam da nung na chingba amadi nauri na chingba caption duna yamna chauba mukna ba du thoki hojik si pung manga makhairom tara ba swai fo da hariba khongjang si hanbal lete aduga myoi ayamba rescue taure haibagi wafam laire adubu hariba Thinungei amadi thokogi area asidagi hauraga yamlaba naha amadi khongjang loi kaya singa du thomjalaktuna mafam asida lairiba security personnel singa hojik akanba moongda khut thoknari haiba tai aduga hojik mafam asida lairiba si rapid action force CRPF personnel amadi state force fawba yauri hai tare aduna pungsi ama makai ani ada dagi kanna kapak paduna maram oraga hojik ma makai tara aba fawbada khongjang loi singi khongjang hanba leite maching thingam dana tear gas smoke bomb chingba ka fre aduga khongjang loi singi mai chai thoga leiriba khongjang loi singi mai kai dagi su nauri nung na chingba si len ta bugumna taraki haiba tai aduna masi laksin na bhona bada achauba awaba ma haibdi ori aduga ahemba security personnel sing su hojik mai kai asomda changsilapagi mami leire tangkak leire adubu huji fawbada irang asi loisamang amde kan mama tamda hariba irang khongjang loi sing si tak thokbang ngamgada ge habudu su chapchana khangmang amde duga khongjang asi changcham mama tamda security personnel sing market ge su tear gas smoke bomb na chingba mayama ka panina hariba khongjang changchan bada yawa mioi mari mangagi mathakta hoji fawbagi phangma pawda ashopan nambagi paw leire to makhatana sungna baji thogadi athiba fiwa ma oirakpa khongjang si hena kanchalakpa yabagi othopaju leire aduna makhata ba pawdam dadi tamna ba hona jage hoji fawbagi na pawdam jariba naurem tanuranjan ichel news newak Bishnupur district Manipur.